Malem Prithibi ki tongan ba mafam kaya amada present kharadi escape tauba sungam Ngamloidaba kaya amasu leiri. Masigi present asidabu hek sangkhraba leikraba thokpa asi sungam ngamaroi. Masi oithokbagi wangmada lei. Aduna ngasigi video asida malem gi oina yamna secure oiba amadi akiba angakpana thallaba present kharagi maramda khangminasi. Masigi present asidagi ngasi phauba miyoi ama phauba escape tauba asi ngamdri. Masida leiriba technology, strict discipline, isolation amasung powerful oiraba security asina escape tauningba kaya asibu maithiba piriba present ngaktani. Mayam hauzik masigi maramda khangningba adu poktabra haibadi matau karamna present asida leiriba prisoner sing asibu control tauba kari maramgi damakta inmate sing asibu makhoina sathok chasin tauba matamda blindfolded haibadi mamit sing ado phina punchinduna chalhalibano haibasigi matangni. Laibak amagi military camp amadagi henna asuk section na thamlib asi kari maramgino haibadagi matangda ngasigi video sida khangminarasi. Ngasi aigi video sida soikhiba lankhiba amadi sithanan thauba yaurabasu ngakpiramu haina haizari. Prithibigi oina khwaidagi secure oiba prison asi America da lei. Masi ADX Florence natragana Supermax prison haina su kawi. Masi khwaidagi dangerous oiba criminal sing thamba mafam amani. Masida terrorist gang leaders amadi atwapa prison da leiruraga chenthoknaba hotnaramba lam hienba prisoner kaya ama thamba mafam amani. Prison asigi maru oiba goal haiba taragadi control ni punishment natte. Masida prisoner singadu apikpa concrete cell da nongmoda pung kulhumdoi asi mathumta thamgani. Prisoner singadu single concrete room da yamna athaba concrete wall na khajinbada leigani. Thongnau macha amada atiya khaktamak uhanduna mapalgi phajaba amata uhalloi. Aduga makhoigi phamung amasung table sing adu leimaida fix tawraga thamgani. Atopa leiriba inmate sing aduga contact amata tawhalloi. Aduga nongmagi pung kunmari asigi manungda pung kulhumdoi di mathomta ka adu da leihalli. Aduga lemhuriba pung amadi room gi mapalda sajen tawhangani. Madusu inmate sing aduga amaga unahande makhoi mathomta tawhalli. Masigi maramdi karigumba inmate sing adu amaga unahanduna wari watai sing asi saba taragadi makhoi punna escape taunaba hotnarakpa yai masigi maram asidagini. Aduna makhoi sing asi amaga unahande sakhangna hande. Aduga makhoina leiriba room sing adugi thong sing adu computer na control tawri masi saurakna 1400 heavy steel door remote na control tawri. Sensor amasung camera na monitor tawduna kupna senai. 1400 heavy steel door sing control room dagi guard sing aduna button namduna senai. Door sing adu matam jawraba kanda masa matumda hangdokcharakani. Guard sing aduna prisoner gi thongda leptuna makhoi sing adubu senabagi mathau tade. Asum tawbana prisoner sing aduna guard sing dagi sohuranba munbagi attack tawbagi problem sing asi thokpagi chang asi aduki matik hanthei problem amata thokte haiba tare. Aikhoina khangi madudi karigumba prison da escape thokliba asi mioi bagi asoiba section hodabadagi khudong chaba lokhiba ngaktani adubu masi machine na senarabani na mioi bagi asoiba asi hanthahalli. Aduna mafam asida pung kunmari asi camera na monitor tawduna prisoner sing asigi movement asi kupna yenglibani. Unusual behavior sing asi ubada henna amuk miyeng sanglibani. Aduga kanagumbana karigumba ama thugainaba phakainaba hotnaba taragasu guard sing aduna hana khangmana hali. Masigi maramdi escape tawba haibasa matam amadi lona thupna tawnaribani. Adubu mafam asidadi arwanba haiba amamuk leitre. Khudimak asi camera na yamna kupna yengsillabanina masigi system asa atuki matik phajaba haibadu oire. Sahi kaya leiraba inmate sing adu amaga masak amata khangnade. Guard sing adu phawbada inmate singa naksinna wari sabada masak sing asi loina utte masak lotlibani. Apikpa slot amadagi saanaba potlam sing asi pi. Prisoner sing adu masa matomta tongan ba rotta chathalli. Prisoner na guard singi routine namadi masak sing asi phajana khangba ngamlamde. Prison na sida schedule natragana masak mamaya si amata khanghande. Masigi maramdi inmate singna khangkhiba taragadi attack tawrakpa yai escape tawnaba plan kaya ama tawrakpa yai haiba asi khalli. Aduga anisuba prithibigi oina khwaidagi secure oiba prison asi black dolphin prison haina kawi. Masigi prison asi Russia da lei. Masisu khwaidagi sathiba criminal sing amadi serial killers terrorists amadi
cannibal haibadi sangadagi hendokuna mi phauba chaba miyoising punsi chupa phadok taraba haibadi life imprisonment oiraba miyoising asi thammi masida lairiba prisoner sing asi ayambana makoi sing asa punsi chupa prison da lusilagadaba ngaktani aduna prison asigi main goal di control amadi safety ni masidasu ADX Florence kumna prisoner singadu blindfolded haibadi mamit asi punsinduna chathalli haibadi prisoner singaduna makhoigi selda medical check toba tholakpa court ta chatpa gumba natragana exercise tobagi chatpada mamit asi punsinduna chatli asumna tobana cell gi corridor thong natragana exit adu uba asi phangloi toribani blindfolded toba asigi maramdi prison gi layout asi ukhiba taragadi part sing lambi sing asa masigi turn sing asi masing thituna chatpa asi ngamgani amasung escape taunaba road sing asi plan tauba asi ngamgani haiba si khanduna prisoner sing asibu mit punsinduna makhoina leiriba mafam adu kadaiduna haiba asi khangandana thammi aduga yamna angakpa ama haiba taragadi mafam asida prisoner sing aduna sathok chasin tauba matamda makhoi asi nonthahanduna makhutna tungda thamanduna guard sing aduna senaduna chati asumna tawriba asigi maramdi masigi position asida chathanbana khanghauduna attack torokpa lambi sing adu leithok leisin tawbada yengma ngamde maram asina guard singna prisoner sing asibu safe oina puba asi ngamlibani black dolphin asigi prison asi guard sing asi yamne strict way khulai paiba guard singna mafam khuding asi chaithokduna lei camera sing asi thetuna cell amadi road sing asi monitor tawi area singi marakta multiple lo kaya ama panduna section na senai masina haibadi thong ama hangli hairabasu mafam amaga amuk yauna machatpada thong amasu amuk hangadoribani masida natana thong kaya marum asi hangba tari prisoner sing asi ayamana small cell singda matam ayamana lelli light sing adu guard singna control tawraga thammi maram leitana makhoina sathok chasin tawba asi pakna yahande strict daily routine kaya ama follow tawgadabani inmate sing asi amaga wari sanaba si yade aduga ahum suba prithibigi oina khwaidagi secure oiba prison asi Japan gi Fuchu hariba prison asini Fuchu asi Japan gi khwaidagi chawba amasung strict yamna oiba prison amani Japan hariba lam asi malem pummana discipline amadi technology da masigi damakta masak khangnei aduna mafam asida Japan gi oinadi prisoner fauba discipline order control dana hena yengsilli violence amasung tamthiba punishment piba asina tungana thamkhraga masigi idea asi hiram khudimakta ningthina perfectly oina organize tawduna rule sing asi sectionna yengsinduna makoida escape tawna bagi damakta plan tawna ba matam amata pidribani prisoner sing aduda nungtigi oina exact schedule follow kaya ama tawalli masisu robot ki schedule ga chap manai khudam oina hairabada exact time da haugatpa specific oiba mawongda thamung loisil hanba minute khara da changhalli assign job singda thabak tawhangani tumbagi order hek tawbaga tumhalli masida karigumba ama hek soibaga akanba punishment kaya ama piri masina takpadi prison asidasu minute khudingi control tawduna thamduna escape tawna bagi damakta matam sungphang phanghande adubu yamna kok wangibadi prison asida security asi classify oina thambi haibadi leiriba security system asi government na publicly oina explain tawde aduga amana possible hidden system da unseen camera kaya ama install tawba movement control tawba aduga secret oiba monitoring gi method kaya ama sulai adubu masi pumba asi prisoner sing aduna khangbadi amata natte criminal ama haiba asi achamba amadi natte haibadi makhoi gi marakta missing na singba kaya ama thu yauribani maram asina security gi oiba system sing asa matau karamna pangthopanu haiba asi prisoner amadi public na irailai na khangba asi ngamde nakalamoromda Japanese ki prison asi lu nanba ingtapa environment oiba strict rules kaya ama follow tawhanduna guard sing asibu respect tawna bagi damakta chathalli prisoner sing asibu phambada niyom chumna phamhalli satpada line amada niyom chumna chathalli wa ngangbagi matamsu akakna na pigani order amasung discipline asina plan amadi sarangnaba asi thohalli aduga leiriba guard sing aduna prisoner gi movement da walking areas da aduga behavior change kaya asi kupna yengsilli matau asum tawna unusual oiba thabak masa kaya asi yengsilli haiba tare escape tawna bagi damakta attempt secret asi tawgadabani adubu Japan gi Fuchu gi
prison asidadi karigumba kanda aronba tawge haiba asi phanglaroi aduga mari subada prithvi gi oina khwaidagi secure oiba prison asi China da laiba khwaidagi sathiba Qincheng prison hariba asini masigi prison asi high security oiba prison ama khakni masi normal criminal singi nate masi high ranking government gi official singda thabak tawrambagi damakta serious crime kaya amada chenaba mioi singini makoi singase ayamana political prisoner military natragana intelligence ka related oiba offender ngaktani maram masina prisoner singase yamna well informed oiba amadi intelligence wangba oibana masi kayamuk yamna strict oiramgani sexilamgani haibadusu yengminasi ingkumja 1960 gi matamda China na masigi prison na saba matamda Soviet Union nagi matyang lauki prison na sigi design asi military style da haibadi strong reinforced building oiba aduga multiple security layer thamduna movement sing asa control tawgani masina maram oiraga escape tawhanba asa sukam ngamhande haibetare Qincheng prison asi big China gi big cities mayam singdagi yamna tamna labna lay aikhoisu amukta khanduna yengsi singlakta saba nakaldasu yamna tamna khundaduna leiba mafam amada transport ki facility su amata leitaba masida prison gi building dagi senthok kai haina khanba taragasu masi amuk kadaida amuk sengani haibada amuk sentham masi leitabadagi maikai amata khangoi doribani aduna location asinasu security gi barrier ama oiribani masi amuksu security da yengba taragadi normal jail ama oina leiba nate masi army base ama gumba highly alert oina leiribani haibadi khulai paiba group sing aduna checkpoint gi entry khudimakta control toribani restricted zone oiribani watch tower amadi surveillance ki system na every movement khudimak asi detect amadi record tawduna kupna senaribani aduga amana prisoner sing aduna makhoina karigumba chatningba mafamda chatke haiba taragadi permission amata yauduna thokpa yade chatpa yade kariguma makhoina permission asi lawraba matungda guard sing aduna escort tawduna chatkani masida monitoring system da activities kaya ama yengsingani amadi communication yamna limited oina thamgani asumna yamna kupna senaduna senthoknabagi damakta tanja amadi surrounding da kari kari leige haiba phawba du khanghandana ningthina ngak selaga thamli aduga manga subada prithvi ki oina khwaidagi secure oiba prison asi India da leiba Arthur Road jail asini masigi jail asi khwaidagi liraba aduga khwaidagi maru oiba Mumbai gi prison ama khakni masida thamliba prisoner sing asa under trial da haibadi court ta case thingnariba mioi singaktani gangster terror suspect amadi high profile oiba criminal singaktani aduna inmate sing asi yamna dangerous oibana maram oiraga security sing asi yamna strict oi adubu mamang da pankhriba prison sing asi ayamana arapa lamhang sing da lei adubu masigi jail asidi Mumbai city da lei jail asi busy road yumna question ba market mall amadi heavy traffic na question ba city amakhakni adubu masi khudimak oiduna su escape tawna bagi damakta pambai amata leite araiba oide masida mayamna khalamba yai madudi mi yamna sinba city ama oibana escape tawba asi lairamgani haina adubu masi aikhoina khallubaga pura ona taina bhaibadu oi masigi jail asi awangba boundary walls na khajinba barbed wires na wall gi mathakta khajinba aduga watch tower da guard singna senaraga lei multiple lock gates kaya amana mafam ayamada thamli kanagumana wall ama lanthoklaga chatle khallasu ama lanaba honabada yamna wagani asumna manungda barriers kaya ama leiribani Arthur Road jail asigi security si aikhoina amukta yengsi layer security haibadi protection gi level kaya marumna khaidokpa haibani khudam oina hairabada cell door leiba masidagi amuk block gate adugi amuk inner compound gate asumna main prison gate adugi hek mathangda outer security area haina layer kaya ama khaidolaga thammi aduna karigumba kanagumba amana escape tawge haina khanba taragadi guard sing asina ngak seliba checkpoint kaya asi lanthok tuna chatpa asi mathau tari jail manungda guard sing asina koichat chatlaga ngak seli CCTV camera sing install tawraga movement sing asi check tawri karigumba kanda chathok chasin tawge haiba taragadi permission loba asi mathau tari prisoner sing asigi masing asi surabra haiduna Delhi gi oina toina adum masing thiri masida makoi sing adugi marakta kanagumba ama leramdaba taragadi
alarm khongduna khanghangani jail dagi escape tawrakle haina khanba taragasu jail gi mapan asisu yamna sathiba amasu oiri masigi maramdi jail gi outside asisu busy city amani police station gi manakta koisil laga lei traffic camera sing asi thetli city oibana mi asi aduki matik yamna kungna lei police sing asisu yamna alert oina lei aduna prison dagi senthokhiba kanagumba amadi yamna thunamak pau piraktuna amuk thajilakani aduga taruk subada prithvi gi oina khwaidagi secure oiba prison asi Guantanamo Bay detention camp masini masigi Guantanamo Bay camp asi US ki military na run tauba prison amakhakni masi Norman police amadi natte masi US ki naval military base oiriba Cuba da lei masina takpadi area asi lanmi sing aduna protect tawduna thambada military zone ama oina ui aduga yamne interesting oiribadi location asini prison asi makai kudimak asi samudra na koisil laga lei masi military gi checkpoint sing asina ngak se laga lei restricted ki land area ngaktani masi amuktang khantharaga yengbiu ado masi karigumba building asi lanthok laga lakli haina khanba targa su military gi guard asi amuk lanthok taba yaroi masi tagi amuk si watara se amuk langa dori bani anakpada city amata leiba nate aduga makhoina karigumba lot ki haina khanba targa su location asi yamna maru oi Guantanamo Bay asida leiriba prisoner singa se yamna dangerous oi aduga yamna su important oi maram aduna karigumba kanda prisoner ama khaktada guard kaya amana senai movement tawbada su escort singa si loinaraga adum chatli makoi gi makhong makhut singa se phajallaga thammi mapan thokpa sathok chachin tawba matamda makhoi asi matomta thadoklaga thamde chalhande aduga amana masigi prison asi layers of wall haibadi wall makhal kaya amana koisil laga thammi high security oiba fences lei motion sensors kaya ama thammi watch tower gi mapham kaya amada khinduna armed soldier kaya amana ngak selaga thammi military base asigi perimeter haibadi 360 degree da military force sing asigi facilities sing asa protect tawna ba semba mawang makhal ama khakni masi tasengmadi defense ki oina semba tactics ni masida sensor su sijinai aduna karigumba masida escape tawge haiba taragadi masigi layar singa se lantholaga chatpa asi mathau tari matang asida prison asida sensor hap asida movement asi detect tawba fences cutting haibadi fencing khari ba tara gumba kalthatpa thudekpa gumba asi tawbada khanghalli aduga unusual oiba activities sing tawbada yamna thunama khanghalli aduga karigumba suspicious oiba thawdok khara thokpa matamda alarm khongduna lanmi singado alert oina thamgani aduga tarel subada prithvi gi oina khwaidagi secure oiba prison asi North Branch Correctional Institution ni masigi prison asa modern high security oiba prison amakhakni masi USA da lei aduga masigi prison asigi main idea natragana main theme haiba taragadi prisoner singado control tawbada human tawbagi mahuta technology na tawba asini masigi maram adudi prison ayamada escape thoiba asi human mistake ni haiba asi lawi adubu prison asida tonganba amadi aikhoina uba phangi madudi mapham asida central control room haiba tower amakhak lei masida officer sing aduna phamlaga everything asi control tawgani tower asidagi cell doors hallway gate cameras light even water system sing asi phawba computer use tawraga natragana button use tawraga control loina tawgani masida guard singna thong khudimakta leplaga thong singa se hangdok hangjin tawbagi mathau tade asigumba automated oiba thong singa se kari maramgi damakta maru oiribano haiba taragadi guard singa sina so asi puthok pusin tawbagi darkar tadre thong singa se masa matomta hangdok charagani control room khaktana hangdok jin tawba asingamgani aduna prisoner singa sina guard singdagi so munbagi huranbagi wakhal asi leiroi aduga makhoina so huranba amasung guard singa muknaba asi khanaba asi yadrabanina escape tawbagi pambai asi amata leite aruba amak oi area kudimakta camera haibadi cells ta corridor da exercise space ta entry gate singda thetli masina suspicious oiba behavior hek urakpaga officer sing aduna thuna laktuna yengsingani mamangi prison singda yaukidaba adubu North Branch Correctional Institution asidadi yauba system ama haiba taragadi water system haiba asini masisu remote control ni haibadi
ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯗꯨꯅ ꯏꯔꯨꯖꯕ ꯁꯤꯡ ꯇꯧꯕ ꯇꯣꯏꯂꯦꯠ ꯆꯪꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯔꯤꯃꯣꯠꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯏꯁꯀꯦꯞ ꯇꯧꯅꯕ ꯊꯨꯒꯥꯏꯔꯛꯄ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯁ꯭ꯇꯥꯐꯅ ꯀꯟꯇ꯭ꯔꯣल रूमदगी सिस्टम असी ऑफ तौरखिनी अदुगा गार्डसिंगा दगी प्रिजनरसिंग अदुगी मरक्ता क्लोज ओइबा इंटरेक्शन असी लैतनबगिदमक्ता होतनै करिगुंबा कांदा सानबा पीबदसु स्लॉट हाइबदी अहोबा मखुंदा पी मूवमेंट तौबा असिसु अकक्नबा सिक्योर ओइबा मफम खर खक्तदा तौहल्ली प्रिजनरसिंग अदुगी ओइबा सेपरेट असी तोइना तौई मसी तौरिबदुगी मरमदी लेस कंटेक्ट ओइबा तारगदी गार्डता अटैक तौबा असी कंट्रोल तौबा असी लाइना थोकते